ma'am. Hy vọng câu này thì 좀 더 셀렉하면서 이거 콩콩 들어가냐? 좀 들고 콩 된다면서요. 새끼가 어쩌 나오죠? 그럼 내가 바뀌고 저는 그냥 나는 사무이고 그래야 전공 있는 거 하고 그래야 바뀌고 어디가 나비가 주먹 갖고 나오죠? 뭐 그냥 Kadigon masan jira masan habis si kadigon masan ni koi ki mahi bacha la hai samsung polo ma'am sau bale hai samsung ni hai to ko chale da kadigon ko chale ho ma'am ko ba ꯊꯨꯝꯖꯤꯜꯂꯒꯦ ꯑꯗꯨꯒ ꯆꯥꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇ ꯁꯨꯃꯥꯡꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯦꯟ ꯆꯝꯊꯣꯡ ꯄꯨꯔꯛꯑꯣ ꯍꯥꯏꯕꯗꯣ ꯄꯨꯖꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯕꯨꯀꯦ ꯁꯦꯝꯕ ꯀꯤꯆꯦꯟ ꯁꯦꯝꯕ ꯀꯣ ꯑꯗꯨꯗꯒꯤ ꯇꯤꯆꯔꯁ ꯗꯦꯒꯤ ꯒꯤꯐ ꯑꯣꯏꯔꯁꯨ ꯌꯥꯕ ꯃꯌꯥꯝ ꯁꯦꯝꯖꯕꯅꯤ ꯏꯆꯟꯅ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯥꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯤ ꯊꯣꯛꯍꯟꯖꯔꯝꯒꯦ ꯂꯝꯗꯤ ꯀꯩꯅꯣꯗꯅꯦ ꯅꯤꯡꯊꯧꯈꯣꯡ ꯑꯗꯣ ꯕꯤꯁꯅꯨꯄꯨꯔꯗꯩꯅ ꯃꯣꯏꯔꯥꯡꯕꯨ ꯗꯦꯂꯤꯚꯔꯤ ꯇꯧꯖꯩ ꯑꯗꯣ ꯏꯆꯟꯅꯨꯄꯤꯁꯤꯒ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯕꯤꯔꯒ ꯑꯄꯥꯝꯕꯗꯁꯨ ꯐꯖꯅ ꯍꯥꯏꯅꯕꯤꯔꯣ ꯃꯌꯥꯝꯅ ꯄꯥꯝꯕ ꯃꯑꯣꯡꯗꯁꯨ ꯑꯗꯨꯝ ꯁꯥꯕ ꯍꯩꯕꯅꯦ ꯑꯗꯣ ꯑꯗꯨꯗꯤ ꯌꯥꯝ ꯀꯨꯏꯅ ꯉꯥꯡꯗꯕꯤꯗ ꯍꯧꯅꯕ ꯇꯧꯔꯒꯦ ꯌꯥꯝ ꯄꯥꯏꯔꯒꯦ ꯌꯥꯝ ꯐꯖꯅ ꯍꯥꯎꯋꯦ ꯁꯤ ꯀꯂꯦꯖꯥꯗꯕꯨꯗꯤ ꯀꯪꯅ ꯉꯧꯕꯗ ꯍꯥꯞꯄꯅꯦ ꯐꯨꯠꯄꯗ ꯍꯥꯞꯇ꯭ꯔꯦꯕꯀꯣ ꯃꯦꯠꯀꯦꯅ ꯀꯜꯂꯦ ꯁꯤꯅ ꯑꯃꯨꯛ ꯃꯦꯄ ꯃꯍꯤꯅꯦ ꯈꯤꯇꯪ ꯍꯩꯖꯤꯟꯒꯦ ꯑꯩꯁ ꯍꯦꯟꯃꯟꯈ꯭ꯔꯦ Apalagi mubah kan? Nanti lain dapat muka saya bilang jauh ini. 시 먹었으니 생각에 I know it. Sini itu sudah ada. ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯗꯤ ꯀꯣꯠꯅꯕ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯁꯤꯁꯨ ꯁꯥꯏ ꯊꯝꯈ꯭ꯔꯒꯦ ꯍꯧꯅꯕ ꯇꯧꯔꯁꯤ ꯃꯣꯏ ꯐꯖꯩ ꯁꯟ ꯇꯧ ꯆꯥꯒꯦꯅ ꯃꯍꯤ ꯌꯥꯎꯅ ꯇꯧꯕꯅꯦ ꯁꯤꯁꯦ
먹시다. 맞아라. 통통이 好이거 면. 사전파게. mấy khởi đầu rất ăn này mấy quạt đó hồi mấy kìa 먹자 그래.
ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯚꯤꯗꯤꯑꯣ ꯁꯦꯂꯦꯛꯁꯟ ꯇꯧꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯌꯨ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ